ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 22ꯗ ꯄꯥꯀꯤꯁꯇꯥꯟꯗ ꯕꯦꯁ ꯇꯧꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯖꯝꯃꯨ ꯀꯥꯁꯃꯤꯔꯒꯤ ꯄꯍꯜꯒꯥꯝꯗ ꯂꯩꯕ ꯕꯩꯁꯔꯟ ꯚꯦꯂꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ 23 ꯍꯥꯠꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯗ ꯑꯊꯤꯡꯕ ꯀꯌꯥ ꯊꯝꯖꯤꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ 1960ꯗ ꯆꯠꯅꯈꯤꯕ ꯏꯟꯗꯁ ꯋꯥꯇꯔ ꯇ꯭ꯔꯤꯇꯤ ꯐꯥꯎꯕ ꯁꯁꯄꯦꯟ ꯇꯧꯔꯒ ꯂꯩꯈꯤꯕꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯄꯥꯅꯔꯝꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯈꯪꯅꯔꯝꯕ ꯑꯗꯨꯃꯛ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯇꯔꯥꯒ ꯃꯉꯥꯅꯤ ꯁꯨꯔꯛꯄ 15 ꯗꯦꯖ ꯅꯨꯃꯤꯠ ꯑꯁꯤꯗ ꯉꯁꯤ ꯏꯟꯗꯤꯌꯥꯅ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 1:30 ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯍꯥꯏꯕꯁꯤꯒꯤ ꯃꯈꯥꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯁꯤꯡꯅ ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯑꯣꯀꯨꯄꯥꯏ ꯀꯥꯁꯃꯤꯔꯗ ꯂꯩꯔꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ 9 ꯍꯦꯟꯕꯗ ꯑꯀꯟꯕ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈ꯭ꯔꯦ꯫ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕ ꯑꯁꯤ ꯏꯟꯗꯤꯌꯟ ꯐꯣꯔꯁꯅ ꯇꯥꯔꯒꯦꯠ ꯇꯧꯈꯤꯕ ꯑꯁꯤ ꯑꯁꯤꯒꯨꯝꯕ ꯇꯦꯔꯣꯔꯤꯁꯀꯤ ꯑꯣꯏꯕ ꯃꯐꯝ ꯑꯁꯤꯈꯛꯇꯗ ꯑꯦꯇꯦꯛ ꯑꯁꯤ ꯆꯠꯊꯈꯤꯕꯅꯤ꯫ ꯑꯦꯇꯦꯛ ꯑꯁꯤꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅꯁꯨ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯛꯂꯤ꯫ ꯑꯦꯇꯦꯛ ꯑꯁꯤ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯑꯦꯛꯁ ꯊꯥꯒꯠꯂꯛꯄ ꯄꯣꯁꯇ ꯖꯁꯇꯤꯁ ꯏꯁ ꯁꯥꯔꯚ ꯖꯥꯏ ꯍꯤꯟ ꯍꯥꯏꯗꯨꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯑꯦꯛꯁ ꯄꯣꯁꯇ ꯑꯁꯨꯝꯅ ꯊꯥꯒꯠꯂꯛꯏ꯫ ꯔꯥꯐꯦꯜ ꯖꯦꯠ ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯏꯟꯗꯤꯌꯥꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯌꯔ ꯁ꯭ꯄꯦꯁ ꯂꯥꯟꯁꯤꯜꯂꯒ ꯑꯦꯇꯦꯛ ꯇꯧꯕꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤ꯫ ꯑꯗꯨꯒ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯥꯏꯔꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯏꯌꯔ ꯁ꯭ꯄꯦꯁꯇꯒꯤ ꯑꯦꯇꯦꯛ ꯑꯁꯤ ꯇꯧꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯂꯦꯝ ꯇꯧꯔꯤ꯫ ꯂꯣꯏꯅꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯗ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯏꯟꯇꯔꯟ ꯁꯔꯚꯤꯁ DJIPꯒꯤ ꯂꯦꯐꯇꯦꯅꯦꯟꯠ ꯖꯦꯅꯔꯦꯜ ꯑꯍꯃꯗ ꯁꯔꯤꯐ ꯆꯧꯙꯨꯔꯤꯅ ꯐꯣꯡꯗꯣꯔꯛꯄꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯌꯥꯝꯅ ꯄꯥꯡꯗꯕ ꯑꯦꯇꯦꯛ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯊꯝꯈꯤ꯫ ꯏꯟꯗꯤꯌꯥꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯁꯤꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯐꯝ 3 ꯀꯣꯠꯂꯤ, ꯕꯍꯥꯋꯜꯄꯨꯔ, ꯃꯨꯖꯥꯐꯔꯕꯥꯗ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯆꯠꯊꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯦꯇꯦꯛ ꯑꯁꯤ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯀꯣꯠꯂꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ 2 ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯄꯨꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ 8 ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯁꯣꯛꯏ ꯍꯥꯏꯕꯒꯤ ꯀ꯭ꯂꯦꯝ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤ ꯂꯥꯟꯁꯤꯜꯂꯛꯂꯒ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯥꯀꯤꯁꯇꯥꯟꯅ ꯄꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯂꯃꯟ ꯁꯣꯏꯗꯅꯃꯛꯀꯤ ꯈꯨꯝꯒꯅꯤ, ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯇꯣꯛꯂꯣꯏ, ꯑꯗꯨꯒ ꯃꯐꯝ ꯑꯃꯗꯤ ꯃꯇꯝꯗꯤ ꯃꯁꯥꯅ ꯂꯦꯞꯆꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤ꯫ ꯑꯦꯛꯁ ꯄꯣꯁꯠ ꯑꯃꯗ ꯊꯥꯒꯠꯂꯛꯈꯤꯕ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯁꯤꯖꯐꯥꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯦꯚꯤ ꯑꯥꯔꯇꯤꯂꯔꯤ ꯁꯤꯖꯤꯟꯅꯗꯨꯅ ꯚꯤꯝꯕꯔ ꯒꯂꯤ, ꯄꯨꯟꯆ ꯔꯥꯖꯧꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯤ꯫ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯂꯃꯟ, ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯔꯤ ꯍꯥꯏꯗꯨꯅ ꯑꯦꯛꯁꯄꯣꯁꯇ ꯊꯥꯒꯠꯂꯛꯄ ꯌꯥꯎꯔꯤ꯫ ꯑꯗꯨꯒ ꯃꯔꯛ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯅ ꯃꯈꯣꯏꯒꯤ ꯏꯌꯔ ꯁ꯭ꯄꯦꯁ ꯑꯁꯤ ꯂꯥꯛꯂꯤꯕ ꯄꯨꯡ 24 ꯑꯁꯤꯒꯤ ꯑꯣꯏꯅ ꯀ꯭ꯂꯣꯖ ꯇꯧꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯄꯍꯜꯒꯥꯝꯒꯤ 22 ꯑꯦꯄ꯭ꯔꯤꯜꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯈꯤꯕ ꯑꯗꯨꯗ ꯂꯃꯟ ꯈꯨꯝꯕꯅꯤ, ꯃꯈꯣꯏꯕꯨ ꯃꯁꯥꯒꯤ ꯄꯨꯡꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯐꯪꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯂꯣꯏꯅꯅ ꯊꯣꯛꯏꯕ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤ ꯆꯍꯤ kaya ꯑꯗꯨꯝ ꯈꯟꯅꯗꯨꯅ ꯂꯥꯛꯂꯕ ꯂꯩꯕꯥꯛ ꯑꯃꯈꯛꯁꯨ ꯑꯣꯏ꯫ ꯑꯗꯨꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯁꯤꯁꯨ ꯏꯟꯗꯤꯌꯥꯅ ꯃꯁꯤ ꯂꯃꯟ ꯈꯨꯝꯕ, ꯄꯍꯜꯒꯥꯝ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯇꯦꯔꯔꯤꯁꯠ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ, ꯂꯣꯏꯅꯅ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯆꯥꯎꯊꯣꯛꯇꯕꯤꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ USAꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯊꯝꯂꯛꯂꯤ꯫ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯈꯥ ꯇꯥꯅ ꯑꯞꯗꯦꯠꯁꯤꯡ ꯇꯥꯕꯤꯅꯤꯡꯕꯁꯤꯡꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟꯠ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫